Atoppa Leibak Tagi Chaktaba Lakliba Amur Falcon Ngak Sennabagi pandamda pangthokpa shuba Amur Falcon Festival ngasi Tamenglong Higher Secondary School da ching lemna pangthokkhre Tamenglong Forest Division na Rainforest Club Tamenglong amadi Wildlife Trust of India gi matenga loinana pangthokhiba festival aduda Tamenglong District ki DC Dr. L Angsim Tangsawa Tamenglong gi ADC Kachamthai Faiga Gangmai amadi Tamenglong gi Division Forest Officer Amandipna athoiba mithunglen sing oina saruk yakhi Thauram maduda resource person oina saruk yakiba miyoi singna phongdokhibada khunja singna akhui puina haina khangnaba Amur Falcon gi maramda hena khangnaba amadi Uchek asi ngak senbada miyamna achoba thodang launabagi pandamda festival asi pangthokpani Amur Falcon asi Barak Turel amasung Irang Turel gi torban parengda leiriba Balok Matung Puching Punglam Dugailong amadi Cholauna Jingba Khul Singda Chaktanabagi damak Atoppa Leibak Singdagi Pairaktuna November Thagi ahanba chayolda hairiba mafam sing asida yoraki Uchek sing asina Chaktaba lakpa matamda makhoibu mapung fana ngak senba ngamnaba Tamenglong District Magistrate na yargan sizinnadanaba Mapigani sizinnaduna sa tanbagi thabak asi thingduna lakni haiba wafam sing phongdoknakhi Thauram maduda chief guest oina saruk yakiba Tamenglong District ke DC Dr. L Angsim Tangsawana hai Lamdam masida Parakliba Amur Falcon Singda Kudong Thiningai Oigadaba Fibam Amata Leitre Haiba Matam Aduda Festival asi Mai Pakne Haina Lawba Yai Matam Aduda Festival asigi Aseng Mahau Adu Fangbang Ngamgani Uchek asi Mapung Fana Ngak Senbada Mahairoi Singi Achoba Thodang Lei Uchek asigi Maramda Mamutana Thizinduna Masigi Maru Oiba Adu Khangnaba Honagadabani Madu Khanglaba Matamda Uchek asi Ngak Sennaba Miyamda Awareness Pinaba Honagadabani Kanagumba Singna Uchek asi Sendan lambi natraga nungainabagidamag hatokpibasu yaudaba nate matang asida hainingbadi Uchek asi fibam ama hektada hatokdaba haibasene Uchek asi kannaba honabada aikhoigi thodang chawi haibase matam leibak khibikta ningsinggadabani Amur Falcon Festival asi pak chauna amadi harau kumai kayaga loinana pangthokadaba adu hauzik oriba Manipur gi law and order gi fibam asina khudong chadaba amor ohaile hainaso DC Dr. L Angsim Tangsawana nungaitaba phongdokhi